ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯏꯇꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯨꯁꯨ ꯈꯔ ꯈꯔ ꯉꯥꯎꯔꯒ ꯖꯨꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯇꯥꯎ, ꯌꯨꯝꯗ ꯍꯜꯂꯁꯦ. ꯃꯇꯝꯁꯦ ꯊꯦꯡꯉꯦ. ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤꯀꯣ. ꯅꯪꯅ ꯇꯣꯡꯉꯕꯅꯤꯅ ꯅꯌꯨꯝꯗ ꯍꯟꯅꯤꯡꯉꯝꯃꯅꯤ ꯈꯪꯉꯦ. ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯉꯩ 이khang ꯈꯪꯍꯧꯗꯅ ꯃꯤ ꯃꯌꯥꯝ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ. ꯃꯣꯏ ꯑꯅꯤꯅ ꯉꯛꯂꯗꯨꯅ ꯌꯦꯡꯊꯣꯛꯑꯝꯃꯤ. ꯃꯗꯨꯗ ꯃꯣꯏ ꯑꯅꯤꯅ ꯀꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤ ꯃꯔꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ. ꯃꯣꯏ ꯑꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯜ ꯑꯗꯨꯗ ꯈꯣꯡꯅ ꯂꯥꯛꯄ ꯍꯦꯛ ꯍꯧꯕꯒ ꯅꯣꯡ ꯈꯪꯃꯪ ꯃꯪꯁꯤꯜꯂꯛꯑꯝꯃꯤ. ꯑꯗꯨꯒ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯍꯧꯔꯛꯑꯝꯃꯤ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯈꯪꯕ ꯉꯝꯗ꯭ꯔꯒꯩ ꯅꯨꯡꯁꯥ ꯁꯥꯔꯝꯂꯒ ꯍꯧꯖꯤꯛ ꯈꯛꯇꯪ ꯈꯪꯃꯪ ꯃꯝꯁꯤꯟꯈ꯭ꯔꯤꯁꯤꯕꯣ? ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯛꯏꯁꯤꯕꯣ? ꯍꯣꯏꯅꯦ, ꯅꯣꯡꯁꯤ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ. ꯃꯁꯤꯒꯤ ꯈꯨꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯏꯪꯈ꯭ꯔꯦꯗ. ꯃꯤꯔꯥ, ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯤꯗ꯭ꯔꯥ? ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ? ꯑꯩꯅ ꯀꯤꯔꯤꯕꯗꯤ ꯁꯍꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤ. ꯍꯣꯏꯅꯦ, ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯏꯆꯝ ꯆꯝꯖꯕ ꯃꯥꯜꯂꯤ. ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯑꯝꯃꯤ. ꯈꯨꯜꯂꯥꯛꯄ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯅꯤꯒ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ. ꯀꯅꯥ ꯀꯅꯥꯅꯣ? 이베마, ꯅꯈꯣꯏ ꯑꯅꯤꯗꯤ? ꯀꯀꯥ, ꯑꯩꯒꯤ ꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯏ. ꯑꯗꯨꯒ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯔꯥ ꯀꯧꯏ. ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯏꯕꯅꯣꯅꯦ? ꯀꯀꯥ, ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯤ ꯉꯥꯛꯇꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯇ ꯑꯔꯤꯕ ꯈꯨꯡꯒꯪ 5ꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯀꯥ ꯍꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯊꯨꯡꯖꯔꯛꯄꯅꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯏꯆꯥꯁꯤꯒꯤ ꯃꯇꯦꯡ ꯏꯄꯥꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ. ꯀꯀꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯀꯀꯥꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯌꯥꯕ ꯕꯔꯥ ꯁꯥꯟꯕ ꯌꯨꯝꯒꯨꯝꯕ ꯂꯩꯔꯗꯤ ꯑꯝꯇ ꯁꯤꯟꯕꯤꯌꯨꯕ. ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯚꯔꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯩꯗꯣꯏꯅꯣ? ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯌꯨ. ꯑꯩ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯏꯆꯥ ꯅꯨꯄꯤ ꯌꯥꯎꯖꯗꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯖꯕꯅꯤ. ꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅꯁꯨ ꯌꯥꯔꯛꯀꯅꯤꯗ. ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯑꯝꯃꯤ. ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯕꯒ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯠꯈꯤꯔꯝꯃꯤ. ꯈꯨꯔꯨꯝꯖꯔꯤ ꯏꯟꯗꯣꯝꯆꯥ. ꯀꯗꯥꯏꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯣ? ꯅꯣꯏꯕꯣ ꯅꯁꯛ ꯅꯇꯧꯅꯒ ꯐꯖꯔꯤꯕ. ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦ. ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯊꯥꯞꯄ ꯁꯍꯔꯗꯒꯤꯅꯤ ꯍꯥꯏ. ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏ. ꯀꯔꯤꯑꯕ? ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯗꯕꯨ ꯊꯤꯖꯤꯟꯕ ꯂꯥꯛꯏꯅꯦꯕ? ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗꯕꯨ ꯀꯔꯤꯕꯨ ꯐꯪꯗꯣꯏꯅꯣꯅꯦ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯇꯥꯅꯤꯡꯗꯦ ꯌꯥꯏꯊꯣꯏ. 이베마, ꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ. ꯃꯍꯥꯛꯀꯤ ꯃꯤꯡꯅ ꯌꯥꯏꯊꯣꯏ ꯀꯧꯕꯅꯤ. ꯌꯥꯏꯊꯣꯏ, ꯀꯥ ꯑꯍꯥꯡꯕ ꯂꯩꯕꯗꯣ ꯑꯗꯨꯗ ꯅꯆꯟ ꯑꯅꯤꯁꯦ ꯈꯔ ꯄꯨꯁꯤꯜꯂꯨ. ꯍꯣꯏ ꯕꯕꯥ, ꯂꯥꯛꯑꯣ. ꯏꯆꯟ, ꯁꯣꯝꯗ. ꯑꯁꯨꯝꯅ ꯌꯥꯏꯊꯣꯏꯅ ꯊꯣꯏꯕꯤꯒ ꯃꯤꯔꯥꯒ ꯑꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ. ꯑꯁꯣꯝꯗꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯐꯝ ꯁꯦꯟꯅꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯈꯣꯏꯔꯝꯗꯨꯅ ꯂꯩꯔꯤꯉꯩ 이khang ꯈꯪꯍꯧꯗꯅ ꯂꯥꯏꯁꯪ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈꯤꯔꯝꯃꯤ.
ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯃꯁꯤ ꯑꯐꯕ ꯈꯨꯗꯝ ꯑꯃꯗꯤ ꯅꯠꯇꯦ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯃꯩ ꯃꯨꯠꯄ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯅꯦ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯏꯕꯨꯡ ꯍꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯑꯔꯤꯕꯒ ꯂꯩꯕ꯭ꯔꯥ? ꯂꯩ ꯊꯥꯏꯅꯒꯤ ꯌꯥꯝꯅ ꯂꯤꯔꯕ ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯩ ꯀꯣꯅꯨꯡ ꯂꯩ ꯍꯥꯏꯕ? ꯍꯣꯏ ꯆꯍꯤ 100ꯃꯨꯛ ꯁꯨꯔꯦꯕꯨ ꯍꯥꯏꯅꯕꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯌꯥꯝ ꯂꯤꯔꯕ ꯀꯣꯅꯨꯡꯅꯤ ꯃꯤ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯕꯅꯤꯗ ꯊꯥꯏꯅ ꯃꯩꯔꯥꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯅꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝꯗꯨꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨꯗꯅ ꯅꯣꯏꯅꯕꯨ ꯄꯥꯝꯃꯗꯤ ꯄꯨꯕꯤꯒꯦꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯃꯐꯝꯗꯨꯗ ꯑꯝꯇ ꯆꯠꯂꯨꯁꯦ ꯑꯍꯤꯡꯗ ꯍꯥꯏꯕ ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯩꯅꯦ ꯏꯕꯨꯡꯅ ꯀꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯦ ꯑꯩꯒꯤ ꯈꯨꯟꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤ ꯀꯤꯗꯣꯏꯅꯣ? 이붕 ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯃꯤ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯆꯠꯂꯁꯤꯀꯣ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯏꯊꯣꯏꯅ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯇꯨꯅ ꯃꯤꯔꯥꯒ ꯊꯣꯏꯕꯤꯒꯕꯨ ꯇꯨꯃꯤꯟꯅ ꯍꯧꯗꯣꯛꯑꯝꯃꯤ 이붕 야이토이 라마네 이붕 라아보 ꯍꯣꯏ ꯂꯥꯛꯑꯣ ꯅꯣꯏ ꯑꯅꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕꯣ? 노래 ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯕꯕꯥ ꯍꯣꯏꯗ ꯑꯃꯨꯛ ꯇꯥꯛꯎꯔꯅꯨ 그이노 너희 공공시부 묵시다동 시다가 레이브로 ꯍꯣꯏ ꯁꯤꯠꯂꯦ ꯁꯍꯔꯗꯒꯤ ꯅꯣꯏ ꯑꯅꯤꯅ ꯑꯃꯣꯠꯄ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯑꯃꯣꯠꯄꯁꯤꯡꯗꯣ ꯍꯨꯟꯗꯣꯛꯈꯤꯅꯕ ꯁꯤꯠꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯟꯅ ꯅꯣꯛꯑꯝꯃꯤ ꯃꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯔꯤꯕ ꯀꯣꯅꯨꯡ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯑꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨ ꯎꯕꯗ ꯃꯤꯔꯥꯗꯤ ꯃꯁꯥ ꯑꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯣꯡꯉꯝꯃꯤ ꯑꯃꯗꯤ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯉꯥꯡꯗꯕꯤꯗ ꯂꯩꯔꯝꯕ ꯃꯤꯔꯥ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯑꯝꯃꯤ ꯑꯩ ꯏꯁꯥꯁꯤꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯥꯟꯅ ꯎꯈꯤꯕꯗꯧꯅ ꯐꯥꯎꯏ ꯃꯁꯤ ꯅꯤꯡꯊꯧ ꯃꯩꯔꯥꯕꯒꯤ ꯀꯣꯅꯨꯡꯅꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯊꯣꯡꯅꯥꯎꯗꯒꯤ ꯍꯦꯛꯇ ꯆꯪꯉꯁꯤ ꯆꯥꯎꯔꯕ ꯊꯣꯡꯖꯥꯎꯁꯦ ꯍꯥꯡꯗꯣꯛꯄ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯁꯤꯜꯂꯝꯃꯤ ꯃꯤꯔꯥꯗꯤ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯍꯥꯟꯅ ꯎꯈ꯭ꯔꯕ ꯑꯃꯒꯨꯝ ꯐꯥꯎꯔꯝꯃꯤ ꯃꯣꯏꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯍꯦꯟꯖꯤꯜꯂꯛꯑꯝꯃꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯌꯥꯝꯅ ꯀꯥꯎꯅꯈ꯭ꯔꯕ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯑꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯀꯤꯃꯟꯕꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯅꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯗꯨꯕꯨ ꯃꯅꯥꯏ ꯑꯃꯅ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯣꯖꯥ ꯍꯧꯒꯠꯂꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯑꯩꯕꯨ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯕꯣ ꯑꯣꯖꯥ ꯃꯇꯝ ꯀꯨꯏꯅ ꯇꯥꯟꯅꯈꯤꯗ꯭ꯔꯕ ꯃꯌꯥꯝꯅ ꯀꯥꯎꯅꯔꯨꯔꯕ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡꯗꯣ ꯂꯥꯏꯁꯣꯟ ꯀꯟꯅ ꯁꯣꯟꯗꯨꯅ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯛꯂꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕꯔꯅꯦ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯀꯨꯏꯔꯕꯅꯤ ꯊꯣꯛꯈꯤꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯏꯕꯖꯥꯠꯅꯣ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯃꯣꯏꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯂꯨꯔ ꯃꯥꯜꯂꯦ ꯈꯨꯟꯖꯥꯁꯤꯡꯁꯨ ꯀꯤꯅꯕꯅ ꯂꯣꯏꯔꯝꯂꯒꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗ ꯑꯁꯣꯝꯗ ꯌꯥꯏꯊꯣꯏ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯤꯔꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯅ ꯆꯪꯗꯨꯅ ꯌꯦꯡꯉꯝꯃꯤ 그리노 마콜 아마 따라이시부 ꯀꯅꯥꯅꯣꯝꯃ ꯃꯅꯨꯡꯁꯤꯗ ꯆꯪꯉꯛꯄ ꯃꯥꯜꯂꯤ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯁꯦ
ꯀꯅꯥꯝꯇ ꯂꯩꯇꯦꯗ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯏꯇꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯨꯁꯨ ꯈꯔ ꯈꯔ ꯉꯥꯎꯔꯒ ꯖꯨꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯌꯨꯝꯗ ꯍꯜꯂꯁꯦ ꯃꯇꯝꯁꯦ ꯊꯦꯡꯉꯦ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤꯀꯣ ꯅꯪꯅ ꯇꯣꯡꯉꯕꯅꯤꯅ ꯅꯌꯨꯝꯗ ꯍꯟꯅꯤꯡꯉꯝꯃꯅꯤ ꯈꯪꯉꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤ ꯃꯌꯥꯝ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯉꯛꯂꯗꯨꯅ ꯌꯦꯡꯊꯣꯛꯑꯝꯃꯤ ꯃꯗꯨꯗ ꯃꯣꯏ ꯑꯅꯤꯅ ꯀꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤ ꯃꯔꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯃꯣꯏ ꯑꯅꯤꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯆꯃꯝꯅꯅ ꯂꯩꯔꯤꯉꯩ ꯀꯨ ꯄꯨꯕ ꯃꯤ ꯃꯔꯤ ꯑꯗꯨꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯝꯃꯤ ꯃꯤ ꯃꯔꯤ ꯑꯗꯨꯒꯤ ꯃꯃꯤꯠꯅ ꯃꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯃꯛꯇꯨꯗ ꯀꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯤ ꯃꯔꯤ ꯑꯗꯨꯅ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯏꯇꯣꯒ ꯇꯣꯝꯕꯒ ꯑꯗꯨ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯝꯅꯤꯡ ꯅꯤꯜꯂꯝꯃꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯑꯝꯃꯤ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯕꯣ ꯊꯥꯏꯅ ꯍꯥꯏꯅꯈꯤꯕ ꯀꯨ ꯄꯨꯕ ꯃꯤ ꯃꯔꯤꯗꯣ ꯑꯗꯨꯅ ꯃꯤ ꯍꯥꯠꯄꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯦ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤ ꯌꯥꯏꯊꯣꯏ ꯑꯃꯗꯤ ꯃꯤꯔꯥ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯎꯔꯕ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ ꯃꯣꯏ ꯑꯍꯨꯝꯅ ꯀꯤꯔꯗꯨꯅ ꯌꯦꯡꯊꯣꯛꯑꯝꯃꯤ ꯃꯗꯨꯗ ꯃꯣꯏ ꯑꯍꯨꯝꯅ ꯊꯣꯡꯖꯥꯎ ꯑꯗꯨꯗꯒꯤ ꯆꯥꯎꯔꯕ ꯃꯤꯖꯥꯎ ꯑꯃ ꯊꯣꯛꯄꯒꯨꯝ ꯎꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯗꯨ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯇꯤꯃꯨ ꯂꯩꯃꯨꯒꯤ ꯂꯥꯏꯁꯣꯟ ꯇꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯈꯨꯜꯂꯥꯛꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯑꯣꯖꯥ ꯄꯨꯔꯦꯜ ꯃꯌꯥꯝꯒꯤ ꯃꯀꯣꯛꯇꯣ ꯀꯧꯔꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯁꯤꯔꯣ ꯍꯣꯏ ꯍꯪꯉꯁꯤ ꯑꯗꯣ ꯀꯅꯥ ꯀꯅꯥ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯍꯪꯗꯣꯛꯈꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯈꯔꯗꯤ ꯊꯋꯥꯏ ꯃꯥꯡꯂꯝꯒꯗꯕ ꯃꯥꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯁꯣꯝꯗꯅ ꯀꯣꯅꯨꯡꯂꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯉꯩ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠꯇ ꯑꯉꯛꯄ ꯂꯥꯏꯙꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯣꯏ ꯑꯍꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ ꯀꯅꯥꯅꯣ ꯅꯪꯕꯣ ꯃꯤꯔꯥꯅ ꯑꯁꯨꯝꯅ ꯍꯪꯂꯕꯁꯨ ꯃꯤꯁꯛ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯑꯝꯗꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯎ ꯁꯥꯡꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯆꯦꯜꯂꯣ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯍꯧꯔꯁꯦ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯆꯣꯡꯊꯣꯛꯍꯧꯔꯁꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯟꯅ ꯆꯦꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯝꯃꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯈꯪꯗꯦ ꯑꯩꯁꯨ ꯌꯨꯝ ꯌꯧꯅꯕ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯁꯦ ꯄꯨꯡ 2 ꯇꯥꯔꯦ ꯏꯃꯥꯒ ꯕꯕꯥꯒ ꯃꯤꯀꯞ ꯊꯣꯛꯂꯝꯃꯅꯤ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯨꯝ ꯃꯃꯥꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯪꯂꯛꯄꯗ ꯀꯣꯅꯨꯡꯗ ꯆꯠꯂꯨꯏ ꯍꯥꯏꯔꯨꯅꯨꯀꯣ ꯍꯥꯏꯗꯣꯛꯑꯣꯏꯕ ꯅꯣꯏ ꯑꯍꯨꯝꯗꯤ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯤꯅꯣ ꯑꯩꯗꯤ ꯅꯈꯣꯏꯁꯤꯡ ꯑꯁꯦ ꯏꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯕ ꯑꯣꯏꯅ ꯅꯤꯡꯉꯨꯔꯦ ꯀꯩꯁꯨ ꯆꯠꯇꯦꯗ ꯈꯨꯂꯥꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯍꯨꯝꯗꯤ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯥꯏꯗꯒꯤ ꯍꯜꯂꯛꯏꯕꯅꯣ ꯁꯦꯡꯅ ꯍꯦꯛꯇ ꯈꯨꯝꯃꯨ ꯀꯀꯥ ꯃꯣꯏ ꯑꯅꯤ ꯁꯍꯔꯗꯒꯤꯅꯦ ꯑꯩꯈꯣই ꯑꯍꯨꯝ ꯋꯥꯀꯤꯡ ꯆꯠꯂꯨꯕꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯆꯠꯄ ꯌꯥꯗꯕꯔꯣ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯟꯅ ꯆꯠꯂꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯌꯦꯡꯒꯩ ꯇꯧꯔꯔꯣꯏ ꯕꯕꯥ ꯑꯩꯅ ꯍꯧꯔꯒ ꯆꯠꯃꯤꯟꯅꯔꯨꯕꯅꯤ
ꯊꯥꯏꯅ ꯍꯥꯏꯅꯔꯝꯕ ꯃꯇꯝ ꯀꯨꯏꯅ ꯊꯣꯛꯈꯤꯗ꯭ꯔꯕ ꯀꯨ ꯄꯨꯕ ꯃꯔꯤꯗꯣ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯑꯦ ꯍꯥꯏꯅꯦ꯫ ꯀꯨ ꯄꯨꯕ ꯃꯤ ꯃꯔꯤ ꯍꯥꯏꯕ? ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯆꯥꯎ ꯁꯥꯡꯂꯕ ꯃꯤꯑꯣꯏ ꯃꯔꯤ ꯀꯨ ꯄꯨꯗꯨꯅ ꯊꯥꯏꯅ ꯑꯍꯤꯡ ꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯅ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕꯅꯤ, ꯃꯤꯌꯥꯝꯅ ꯐꯥꯎ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤ ꯑꯃꯨꯛ ꯊꯣꯛꯏꯕꯁꯤꯅꯤ꯫ ꯉꯁꯤꯁꯦ ꯑꯩꯅ ꯍꯪꯕꯗ ꯃꯤ ꯂꯣꯏꯅ ꯃꯌꯨꯝꯂꯣꯝꯗ ꯂꯩ ꯍꯥꯏ, ꯑꯗꯣ ꯏꯇꯣꯒ ꯇꯣꯝꯕꯒꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯅꯦ꯫ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯝꯄꯥꯛꯇ ꯌꯨ ꯊꯛꯂꯒ ꯖꯨꯋꯥꯔ ꯁꯥꯟꯅꯍꯧꯏ ꯍꯥꯏ꯫ ꯃꯣꯏ ꯑꯅꯤꯗꯣ ꯀꯨ ꯄꯨꯕ ꯃꯤ ꯃꯔꯤꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯂꯝꯃꯅꯤ꯫ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯒꯅꯤ ꯉꯁꯥꯏ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯈꯤꯕꯗꯣ꯫ ꯑꯗꯣ ꯕꯕꯥ, ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃꯨꯛꯇ ꯂꯤꯕꯤꯗꯦ꯫ ꯊꯧꯗꯣꯛꯁꯤꯡꯁꯦ ꯅꯤꯡꯊꯧ ꯃꯩꯔꯥꯕꯅ ꯄꯥꯜꯂꯤꯉꯩꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯏꯕꯁꯤꯅꯤꯅꯦ꯫ ꯐꯔꯦ ꯈꯨꯜꯂꯥꯛꯄ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯃꯀꯣꯛ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯕꯨ ꯎꯅꯔꯨꯔꯁꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯤ ꯃꯌꯥꯝꯁꯦ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯈꯨꯜꯂꯥꯛꯄꯅ ꯈꯔ ꯍꯥꯏꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯑꯀꯤꯕꯇꯅ ꯊꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ ꯊꯣꯏꯕꯤꯒ ꯃꯤꯔꯥꯒꯁꯨ ꯆꯃꯝꯅꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫